Thawal District ki Manung Chanba Kairembikho Khungangi oina Bosem amadi Kosem Lauba Class 10 amasung 12 ki examination 2026 ta pass tawkraba Mahiri Kuntraka Taruk Taramno Oktuna ikai khumna boitkre ngasi dongchel Kairembikho Khungangi Academic Forum ama oiriba apunba iramdam Kairembikho na senduna Kairembikho Mayai Lekai Community Hall da pangtukiba Mahiri Singbu Taramno Okpagi thoram aduda Social Worker Katrimium Priyovata Thawal College ki Department of Geography ki Professor Dr. M. Damodar, Wangbol Gram Panchayat Ward number 7 ki member Laishram Suravati, Ward number 8 ki member H. Vijayanti, Kairembikho Students Union and Club KSUC ki President L. Khogen, Senta Club Kairembikho ki Vice President H. Binoy Amadi, Young Challengers Club Kairembikho ki President PH Dayanandana Mathang Sina Athoiba Mithung, Thoramapu Amadi Akhanaba Mithung Singh Oina Sarugyaki. Ngasi ki thoramadu class 10 ki mahiroi tarataruk aduga class 12 ki mahiroi kun puna mahiroi kuntraka tarukta certificate momento amadi case award sing kusinaki loinana khunga ngasi ki oina class 10 amadi 12 ki khwaidigi mark wangba mahiroi singda Konthauzam Tombi Macha Meritorious Award amadi Laishram Nandeshwar Meritorious Award sing piduna poning thawatki Athoiba mitungi warol piraduna social worker Katrimium Priyovata na phongdokhibada mahiroi ama oiraga lairik laishugi mangal yaudraba singna hiram khudimakta mai pakpa ngamloi education haibase yamna maruoi maramaduna mahiroi singna lairik tamba matamda lenga ki thabak awa fangnabagi wakhalonda tambasi afaba khongthang nate Wana mahi tamhalaga mahi charaba tungda ahalaman oja guru khangloidaba mayam ama leiraga landamasi chokhat pangamloi aikhoina lairik tamliba asi karigino haiba khangba mathautai wakhan khanba ngamnaba moral value leinaba achumba karino aranbana karino khallaga afaba thabak tawba ngamnaba ngasi aikhoina lairik tamlibani haibasi ngasi gi hawgolakliba mahiroi singna kawroidabani haiki Aise sarkar ki white color jo khatam phangnabagi wakhalonda akoina lairik tambase masiju phatte laika susi patna mama papa na hodaraga laika susi patna mama papa na wara laik tamanlawa tamalaga mahishar akada mama papa do Pisa ni ngoi dobo idaraga diko, adu gumbo wakhalon chelaba, adu idaraga dia koi na koi bu lain lai sung yam helo bagi mama papa do, cauraga pisa ni ngoi dobo idaraga di, adu gumba lain lai sung heba mi meam leraga sama si sokan loy. Adu na, ay koi na khanga dabse, ay koi na larik ta misikari gino. Si hana koi patar khanga mathota. अकोना लाइट तमिसे सरकार की व्हाइट कलर जो फंगनबनी न खल्लगा तम तारगदे मजूर तोते अब इ तारगदे आइना लाइट मैम हेगा आइगी मोरल वैल्यू यावद्रबा आइगी कैरेक्टर लूज होयरबा अदुगुमा मियोइसिंग अदुना अफाबा सोसाइटी मा नेवर पुरक ngomoi haibase आइगी अचेक थाजब